Amaramda yausang kumai ki pandamasi Manipurdagi Armed Forces Special Powers Act asi pumlo lokthokuna Sarmilagi punsi kalu haiba kholaw lawbana yausang kumai ki pandam ohenbiu haina CPI Khrai Local Council na khangalakle yausang gi sanabung khudingda amadi isel singi thabal chongpham mafam pumnamakta Manipurdagi apspa pumlo lokthokuna Sarmilagi punsi kalu haiba kholaw lawminaduna lamdamasigi luchingba singamadi center gi luchingba singda Manipur miyamna apspa gi mayukta lepli haibasi khangansi haire District Water and Sanitation Committee Imphal East District na sinduna National Rural Drinking Water and Sanitation Awareness Week ki matangda miyam punna khangminnaba program ama saijang makha lekai community hall da pangthokre awareness program adu da PSED gi Additional Chief Engineer L Ibomsa CCDU gi Director L Swamikanta Telo Chana saijang Gram Panchayat ki Pradhan L Dinesh Mitei amadi Member Secretary KSS Lalita Babuna Chingba miyoi singna sarukia ke Director L Swamikantana Luna na laiba amadi afaba ising thakpana miyoi bagi haksang na da yektana lainabagi maru oiba pambaini phongdoki Member Secretary su oiriba PSED gi Executive Engineer KSS Lalita Babuna Awareness Program asi National Rural Drinking Water and Sanitation Week ki manungchana pangthokpani masina khungangi lamda lairiba miyoi singda thaknaba afaba ising phangan bagi tangai phadaba amadi miyamda luna na laiba Mathau tabagi matangda mipum tingna khanganana ba pandamda awareness program asi pangthokpani haike Imphal West Police Commando na Yurembam Kabui Khul Gate manakta achat awksing sek tawada ZUF ki active member ama fari hare Police Department ki PR ogi cherol amana fagalaba mi asigi maming Benjamin Kamai chahinifu apokpa ngamshin Kamai none part 4 dagi haujikna Yurembam Kabui Khul da leibani hare amuramda Imphal West Police Commando kangbu amana nupi police yauna Kodong Pokpi mamang lekai da thibo humagi thabak sathabada KCP mangalgi active cadre ama fare fagalaba mi asigi maming Konjengbam Nirmala chahinifu mapuroiba Bhumeshwar Kodong Pokpi mamang lekai dagini hare Haukiba February 15 da thauri yanduna sirambani haiba thodok mapung phana thigalaba matungda postmortem report su masa matomta sijabani haiba khanglabasu mara leitaba mapuroiba amadi makubok phajinduna thamba si khudakta thadokpiu loina misi asigi matangda semkiba jeshina Miyamda lan na pagthokpagi thabak khudakta lepkadabani haina Morning Star Association thangana phongdorakle JSigi miyoi singna media da lan na phongdokiba laibak thibani Morning Star Association amadi maira paibigi maikaidagi phongdorakpada asumba bul lan na honaba amadi mara lejadraba miyoi phajinduna thamba asi yaningde Mob Justice ama sagana ba thausil JSC amadi mar leinaba singna hona biganu Association na mara leiba miyoi kangkhat palaite makoi ani mara leite haiba police ki investigation amasung postmortem na sakini ain bu singladuna koilaw lawbagi thabak kudakta lepiu haike Morting gi report na mayek seng utlabani masa mathanta thauri yanduna sijabani haiba wafam asi mayek laraba phawbuda DC Bishampur district na mapuroibana asi bahchang asi poloi jagi haiduna claim tawruba phawbuda nipi mayimda khusin nagiba asi yamna laibak thiba masi aranba bichani haiba wafam si aikoi Morning Star Association amadi maira paibi khunjem laikai gi mafamdagi yamna akanba mongda aikoi condemn tawi ICM Imphal amadi Lifeline Development Organization anina punna sinduna ICM ki conference hall da nomagi oiba khudaiba singi miyeng haibasida khana nainaba mifam ama pangthukre thoramadu da ICM ki chairman L Tompisak ICM ki director K Joychandra yauna mari lainaba official kyana saruk yake Lifeline Development Organization ki president L Henthoi nganbana khutsa haibagi khana nainaba asina handloom amadi handicraft ki anobo pothok sing puthokna ba khona bada chawna mateng oigani haike Insolusingani tarahumdoi da Manipur Police Constable launanaba pangthokiba physical amadi written test pass tawkraba thobal amadi Imphal West ki walhoriba biba borsi athuba matamda pangthokpiu haina JSU of all Manipur Police Constable Man 2013 gi wangangloi Muhammad Jasir Khana Manipur Press Club ta pangthokpa pawmuisinga unabada phongdokre National Rural Drinking Water and Sanitation Awareness Week ki sarukamo oina nomagi oiba cleanliness campaign ngasi Imphal East ki manungchana hararo tangkhamda pangthokre Communication and Capacity Development Unit PSED Manipurna Sindhuna pangthokiba thoramaduda Additional Chief Engineer L Ibomsa Unit ki Director Swamikanta AE Rameshwar amadi Village Water and Sanitation Committee Harauraugi member singsu sarugya ke L Ibomsa na Manipur gi mafam kharada thaknaba ising pung kunmari ising piba hore meter panbasu hore Imphal gi mafam dasu panana ba thabak hauragani
masida miyamna maching pangbiu haiki El Swamikantana phongdokibada yumdagi tholakpa amotpasing yariba makai yumda manganaba honabiu miyam chanariba lambida hundokpagi hainabi thadoksi haiki Chagi imungda leramba amot akayam je sumchit ama pairga madu de sitoraga kondongda langthokpa madu buni aina sumchit ki theory adu de masi akoi lure haina khanba adu makti nataba aina pamisina sumchit ki theory sigi mathak sidai sida akoina ngasagi amot akay myam je mafam amada punna puraga mai thadokpa yabana thadokpa compost semba yabana semba adu buni aina treatment hairise isa da ko yum da yaringai lotion biyo isa da lotion lagadi madugidu laikai lambi thong da kari da ayam thong oy aduna madugi thabak to tawdringai di masigi se akoi gi mindset change tawbani hana lerba wakalon se de akoi khitang hongdok ba hai dare ko adu hongdok tringai di akoi prajana phanam honor su masigi si lu banan bagi saktam jai ubangam ni thajade aduna mindset change tawbiu All Manipur District Council Teachers Association na Oza Singi Tha Taruki Tolop Pithoktana Laibagi Damak Pendaba Phongdorakle Yausang Kumai Amadi Imung Manungi Yengbiduna Athuba Matamda Panduna Laiba Tolop Pithopiu Haina Association Asigi General Secretary na Phongdorakle Kumbi Kendrada Mirep Oigani Hariba Dr. K.S. Menjorgi Oiba Political Conference ama Wangu Awang Selungkhongda Pangthokre K.S. Menjor na hakibada Hiram Kayada Sotharaba Kendra Sigi Miyamna BJP da Thajaba Thamduna Magna Paikaliba Tabak Thoram Singbu Mateng Pangbiu Haike Passing spirit I lemori pusi kharase Pajag Sebaja Katok Sage Aina Chongtok Benon the Sen Tan Bagi Tika government Yoge Aina the Mandan Sakinjer Punate Lemori pusi kharase Narendra Modi losing Makada Sacrifice Toraga Pajag Seba Toge KM Blooming Higher Secondary School gi boarding the Laiba class 8 ki mahiroi ama Jenims da like a naram laga Laikidabada desamna nungai taba phongdorakle Misi boarding Tauriba School Authority na section dabadagi thokibani haina desamna lawi School Authority na matam sana yung manungda pau piduna matam sana layang lamba taragadi mahiroi asigi punsi kanba ngamlonggadabani boarding salary ba School Authority na boarding da lairiba mahiroi singbu matam sana yeng sinduna afaba mi ohengani haiba kawbo makai sendal lambida paisa khaktamak yengduna boarding hangbana asigumba thodok tholakpani Mahiroi Kishan Laikidaba asi Miyamna Taraina Lobo Chumloi Mishi Asigi Matangda Government Su Inquiry Committee Semduna Tigalaga Section Daba School Authority Gimatakta Action Lokot Kadabani Boarding Hostel Hangiba Singda Asigumba Pamdaba Thodok Toktanabagi Damag Government Mapung Phaba Thokshilama Semgadabani Desamna Hanadagi Sataduna Lakliba Boarding Hostel Yangshin Bagi Tabak Makatana Dumak Satakigani Haike Kairau Kendragi Manungsana Leiba Sanam Sandrok Upper Primary School Gi Oza Hum Transfer Tokibagi Mayokta Mahiroi Singna Kongjang Sangshin Kre School Management ki Phangba Pauda Punna Mahiroi Yankai Manga Labor School Asida Oza Tarit Lerami Oza Ahum Atopa Utilize Tokraba Matung Headmaster Yauna Oza Ahum Amuk Transfer Toki Nauna Junior Oiba Oza Ani Transfer School Asida Tharak number order Tolake Junior Oiba Oza Ahum Na School Asi Matau Karam na Pugadoribano Hanagi Oza Sing transfer to Bagi order Handok Triba Fauba Nongna Lakliba Oza Hum School Asida joint to Bayaro Hari Jirigi Kadam Talada Laiba Kuntares Subasam Rifleski Matingna Jiri Banga Tangana Laiba Lakinagar Gram Panchayat Ki Jiri Ghat Kasar Asamgi Jalura Panji Dagi Sam Tala Faubagi Lambi Mianga Luina Same Cre Matam Queen Sembidana Lairaba Lambia Si Assam Rifles Na Semi Bagi Damak Kunza Singna Tagat Phongdorakle Masasanu Kaksing Taramari Suba Mapok Numit Thoram Kaksing Pausupat Laikai the Laiba Library and Information Center Kaksing the Pangtokre Thoramadu Site Academy Awardee Dr. Arambam Ongbi Memsobi Masasanu Kaksing President Dr. Nongmai Tem Pramodini Amasung Site Academy Awardee Ningombam Pramodini Susarkyake Thoramadu Saknairaba Aiba Mayanglambam Gaurchandrada Kudolpot Piduna Ikai Kumnake Saknairaba Aiba Aibi Kayana Sarukyaduna Wari Masa Paba Amasung Saireng Saidin Nabagi Thoram Amasu Pangtoke Nipumari ISTV local da Manipur Government as Post University Karigumba Sajil Labadi Thawai Faubakat Kani Haina Musalman Singi Senglaba Quran Paiduna Wasakre Handa Pangki by Assembly Mifam State Minister na ISTV local da Ekar Chahung Kuntra Taruk Dasmik Mapan Taruk Lokshinduna
National Sports University Sananaba Youth Affairs and Sports Ministry da mathau taba che sang sing sinakri haina phongdokpagi wafam aranbani haina National Sports University Construction Demand Committee Manipur gi Secretary MD Nazimuddin phongdokki Committee asna Sinduna Thobal District ki Sora awang da pangthokiba pawmi singa unabada government na Ministry da thakiba lawfam sing adugi pata sing sasinaba ngaktani asengba pata hojik lawfam sing asibu uriba mapu sing na pairi Lengang na asoiba kaya tauriba asi India government ta che thaduna khangangani haike 44 ISTV lokonda lokol sigi yamlaba ekar sahumga kuntra 3.96 lawsanduna MOU sign tawnaraga central government gi Ministry of Finance ta khusine khraiba wafamdu madu totally aranba wafamni 9 sector gi nifu subasam rifles na sneha bhavan orphan s ki bathroom amasung toilet nongna saduna sanga kre amoromda nifu manga subasam rifles na Huidrom Kulda Saba waiting set amasu sangaduna Sawmbung Post ki commander na miyam da kushina kre Nipu Suba Sam Rifles na Namsing Kulgi damak ising hapna na ba teng ani pikre Rashtriya Madhyamik Shiksha Abhiyan Imphal East District na Sinduna Science Exhibition Quiz Competition amasung Debating Competition da makong matang tarba singda manamatum yentokre Lamyan masanglen da pangthokpa thoramadu da M Joy RNSA gi Additional State Project Director L Nandakumar amasung ZEO Imphal East Ice Jatra Susarukya ke DCM Joina Extracurricular Activity haibasi mahiroi khakta natana citizen ama oirabadi isa da yaudaba yadaba gun ama oigadabani asigumba sangdamnaba kaya yaurakpana personality hengat hanbaga loinana mimang thokpa kirakti haike Manipur gi ahanba doctorate oikiba amadi education yugi additional director oiramba Laikidaba Dr. M. Ibobigi Taratare Laksuba Laikidabagi Ningsing Thoranga Mari Lainana Dr. L. Ibobi Singh Charitable Trust Amadi Maki Imung Manungna Mungsangi de Leba All as Home de Ladiba Angang Singda Chana Taknaba Polam Amadi Firo Kaya Yentokre Julalen de Leba Children Home da Su Boy Kolom Amadi Sana Taknaba Polam Kaya PK Ningsing Thoramasiga Mari Lainana Below Poverty Line Gi Makha de Leba Anaba Tarataru Singjamai de Leba Iboyaima Hospital and Research Center da Laikidraba Ibobigi Masanupa Jenims ki surgery ki doctor Professor M. Jitendrana lemna operation chathakre Hauji goi riba Imphal juri lambi amadi lambi asida leiriba thong singi phibam BJP gi wangang loi RK Sivasandrana luchingba kangbu amana yengsinkre irang makru amasung barak thong gi phibam yengsinba aduda BRTF ki maike dagi phongdorakpada hauji thong semjinbagi polam sing yoroktabana thong sing asida yadaba saruk sing semjinba ngamdabani hari amaromda RK Sivasandrana Lambia Sigi Akanaba record ama center da Thaduna Kangalagani Hike. Kumari da hena land ba yadi ba thong lai bra ba libre sing da kai no sigi thong je kai gi dong to Manipur da sa dai no ba du ga di ana aina ai gi side te game de BJP gi lak sai ba team si da gi aina thamjaning ba de khoi simaina chatlaga inspection khak chatlaga khoi tokse roi chali ba team sina khoi president ga tana jaraga Asawa report ama koin thamni sumna khaki thong si khaki natna lambi kap mayam lairiba ma matawri si kamaina tension ba hai ba hoi hana survey tawge ha ga su akhoi gi site tai su akhang hi mayam tana ga koi tawjani aduga report ama ministry gi thak ta koi chasaraga report se si gi firam dalai adu neglect na karino neglect na taw par na kaino se akhoi yam phajana akhoi handak si thamjaraga mathang lakadba hopefully mathang lakadba Mansun Loy Kroy Matungadi, Manipur the Singbo problem, sitting at Danaba, Kanahonani have seen, anyway, I'm from Tanzania. Tongkong Kaitel Gi Yankani Todak Subama Pokemon Toramasi Pangtokre, Tongkong Kaitel Development Committee na Sinduna Pangtok Vetoramaduda, Wangway Kendragi MLA Oinam Lukoi, Tongkong Kaitel Foundation Gi Secretary Oiramba Huidrom Tom Chow, ICM Gi Chairman L. Tom Pisak, Kurizam Local Amasung Longzam Nipamasasu Sarukiake. Nauna Karakpa Councillor, Member Masung Merapai Bisingda, Kudol Pot Piduna Ikai Kumnabut K. MLA Olukoina, Center da BJP gi lengak lak padagi sakot thaurangi phan kaya thadarak pada ahung ba kaya leibadagi kendra gi sakot thaurang singda khudong sadaba kaya MLA singna mayok nare Union Minister kaya Imphal da laglabasu sakot thaurangi oiba miyengda lakpa ude political gi miyengda ayamba lakpagum tawi haike akal instruction ji bidina paisa ji sizinaba ngamdadana hangi basu yaweba mamangi tan da lokhiba BDF masing kyano hongan masing kyano
मणिपुर पुलिस क्या नो नुपी थाना क्या नो एसआई क्या नो जमानदार क्या नो 2002 त पांथोखिबा इलेक्शन दगिना 2016 बाउसदि सिंगल बीजेपी अम होमगार्ड अम फाबु लौदे करिगिनो मणिपुर सरकार पैसा लैतबगी निमित निनी ओइबा मोइरांग कंगलेरोल सैसक फांगनाबा सगोलबन खमनाम बाजार सोयाम नेरक्ता होख्रे ममताज मणिपुर डांस एंड म्यूजिक सेंटर सगोलबन न सिनबा थोरमसिगे हौदोकपदा फिल्म मेकर मखोनमनी मोंगसाबा म्यूजिक सेंटर असिगे प्रेसिडेंट एल हंजाउसु सरुगियाके मखोनमनीना मोइरांग कंगलेरोल गी सैसक तपना तपना मांगसिलकपगुम लैरिबा असे ngasiगी मिरोलना हिंगत हनबा तंगाई फदे हाइके तुंगदा थोकसोम बुदना मोइरांग कंगलेरोल सैसक हौदोके अवांग नोंपोक लमदमगी ट्रेड यूनियन एक्टिविस्ट सिंगी निमित हुमनी सतरखिबा स्टेट लेवल स्पेशल ट्रेनिंग मोइरांगी होटल लेक व्यू दंगा सिलोशिनख्रे थोरमदुदा ऑल मणिपुर बिल्डिंग एंड अदर कंस्ट्रक्शन वर्क्स एंड वेलफेयर फेडरेशन की प्रेसिडेंट नांदेबम अमुशना एजुकेशन ऑफिसर बी बोबिन शर्मा सरुग्याके सेंट्रल बोर्ड फॉर वर्कर्स एजुकेशन मिनिस्ट्री ऑफ लेबर की रीजनल डायरेक्टोरेट इम्फाल सिंबा सिंधुना पांथोखिबा ट्रेनिंग अदुदा थौबाल चुराचानपुर अमदी बिष्णुपुर डिस्ट्रिक्ट की नुपा नुपी कुंथ्रारोमना सरुक याखे हावो मरक्तगी क्वागचल लेश्रम लेकाई फावबगी 11 kV लाइन नौना टिंखटकदबा मरमना मोंगसांगे सबस्टेशन दगी पीरिबा 11 kV नंबुल 1 फीडर थासगी कुनगी अयुपुंग मापनदगी मंगा फावबा मै मुटखनी फीडर असिना पीरिबा मोंगसांगे दगी पिसुम क्वागचल कोंजेंग लेकाई कौना थाबी हावो मरक्तगी क्वागचल लेश्रम लेकाई एरियादा मै फंगलोय हरे हौजे अमुका नाते मब्रेम तलौजरे नौना हंगजरे Z Hyundai Authorized Servicing Center कंपनी ना अयाब पीरबा अपनिंग चपचाना पास तौरबा मतम सिगी मतिक चारबा खुदसु खुलाई मतिंग सेम सारिबा Z Hyundai Authorized Servicing Center अखोई खुदोंग चाबा सिंगदी पैन बोट AC charger tire inflator wheel balancer wheel aligner spare parts pick up and drop अमुक्तंग नंगसिन बिरउ अखोई की एड्रेस ती खाबम लमखाई near IGAR South Mantri Pukri अदुम करीगुंबा अवाबसिंग असि मायुंगनबा थोकलबा मरोई मरंग यामना यावबा चुंजाक चाबा मपालदा तोइना चाबा लिवरदा अकाइबा लाक्लबा नत्रगा लिवरगी मपानगन छोंथरक तारबसु करीशु वानिंगाई लेट्रे लिफ साफ सिरप सिजनबियु अदोंगी अवाबा पुनमक कोकनबगी पांबैनी डायबिटिक न नारबा अनाबसिंगनसु सिजनबा यारबा लिफ साफ कैप्सूल शु फंगबिगनी लिफ साफ सिरप अमदी लिफ साफ कैप्सूल नारगै लायंगबबुदी नारजिंगाइदा सक्सेल होबना हेना फै ब्रेक मतुंग में अमुकन तराम नोक्चुरे मणिपुर स्टेट माइनॉरिटी कमीशन की नौना खनख्रबा चेयरपर्सन डॉक्टर साइद बुरहाउद्दीन ngase ऑल मणिपुर मुस्लिम्स मिटै पांगल वेलफेयर एसोसिएशन तराम ओख्रे मिनुथोंग हता द पांथोखिबा थोरम अदुदा एमएस सटर एसोसिएशन की प्रेसिडेंट अख्तार हुसैन रिटायर्ड आईएएस एमए रहमान सुसरुग्याखे रिका फोटो कॉपियर अमदी कॉपी प्रिंटर सिंह मियामदा अताबा ममलदा फंगननबा पांडमदा मरिरक सुबा एग्जीबिशन कम डिस्काउंट सेल्स मणिपुर प्रेस क्लब होख्रे मार्च 19 फावबा सथगदबा एग्जीबिशन असिगी मतंगदा पेंटा एंटरप्राइजेस इम्फाल की सेल्स एग्जीक्यूटिव ए रोमाकांत शर्मना चथरीबा एग्जीबिशन असिगी मनुंगदा अपाम्बा पोचिंग अताबा ममलदा मियामदा फंगनगनी मसिना इंस्टीट्यूशन अमदी ऑफिस सिंगदा चाउना कानाबा फंगनगनी हाइके National Rural Drinking Water and Sanitation Awareness Week की सरुकम ओइना PRI अमसुंग Village Water Sanitation Committee की members सिंगी नोंमगी ओइबा awareness कम training program अमा कामोंग community hall द पांगथोख्रे थोरमदुदा जिला परिषद member S नबकुमार कामोंग ग्राम पंचायत की प्रधान CS इनाउबी District Water and Sanitation Committee Imphal West की member secretary L Borjendra Su सरुग्याके थोरंगी सरुकम ओइना महिरोई सिंगी खोंगसत अमसु पांगथोखे Samara Mamang Laibung Lekaidagi Imphal East Naharu Pangong Makongda Mapam de Leibi Nongaitem Ongbi Memisa Misi Gamari Lenana Mara Labor Sing Putoknaba Honabada Prazamiam Namating Pangview Haina All Manipur Nupi Marupna Kangalagi Liam na Pangtuliba Operation as Sigimatangda Free Surgical Operation KMK Convener M Sivadatana Fundurapada
Sel puthokpa ngamdabana anaba kaya khangduna hingliba mioisingidamak makha tana operation gi khutong chaba pigani haike sponsor tawbidana mateng pangbiragadi aikoi health sector gi lamsida manaba kunai hago swagi mafum sida sokena ajitang mayamda sibodi manare haibagi oina utpa ngamba kutam amoigani haibisini aikoi sinjalangjeng organizing committee asengma nungi amoi yoba office Manipur gi amata ngairaba iroi sembada leiba zoological garden fauba iroi semba chingjildagi changliba lambia sigi mafam kharada ka hena phatabadagi miyamna chathok chashin tawbada khudong sadaba kaya mayoknare zoological garden da lakpa miyoi kaya accident thokpa yaure hiram sida mari leinaba singna miyeng changbiu haina iroi sembadagi tayai kauba amana ISTV news ki miyam gi kholau people's voice da phongdorakle Manipur Zoological Garden iroi semba gi lambi asi suki matik patre yengba lakpa singna lambi gi kudong chadaba yamna mayong na bana maram moiduna yengba lakpa tanaba pok yaure tangai padana khara arapa jaga dagi yengda ya di khallaga lakpa singsu adugi matik awaba oire nong khajitanga taradi amukka hena phibam sokchale aduna Manipur gi amatta su oiriba ju asi mari leinaba singna lambi asibu semjen biragadi yamna nungai gani na khanjai masi yengbidana tumina leisan basisu mapi mapa leitabaga chapmana rabra haibagi miyamna karigumba phongna dabasu nati Autonomous District Council Chandel gi Veterinary Department na chatkiba tang tare tagi satharakpa sasan singda lemna hidak kapagi thabak makha satharakpa oina Chandel amasung sakpi karongda sasan lising amagi mathakta hidak kapthokre hari haujuk sanabagi pau Ngasigi sanabagi pauda All Manipur Working Journalist Union na sinduna sahi asigi taruk suba journalist sports meet ki torch rally da sujinagadaba T-shirt chingmairong khongnang ani character leiba Mangal Rural ge proprietor Surjit Ingthauzana Union asigi president da khusinakre Hill District Sports Association Manipur na sinduna tangkhul Nagalung ground da chathariba ahumlak suba Hill District Sports meet ki ngasasana kiba ahanba match da DSA Sadar Hills na DSA Senapatibu goal amashinoda amadi anisba match ki sanakibada DSA Ukrulna Churachandpurbu goal amashinoda maitipa pikre Leima Pokponggi Lasal ground sathariba El Chandrasor Memorial Open 7-man aside football tournament ki ngasasanakiba ahanba match da WCA na MRF pu panjal mari ani da thoikre anisba match da WFCA na KMYDA bu panjal tarasinoda ahum suba match da Lasana Lasal B bu panjal anisinoda mari suba match da WFCB na Pesu bu panjal manga anida maitiba pikre District Youth Affairs and Sports Office Thawal na matam sang na Superintendent oina thabak taurambi B Umeshwari Physical Education Teacher W Tamu M Julon amadi KS Vina Devina Thabak tagi pothaki badagi department asina sinduna ngasi Thawal gi DC office da farewell piduna ikai kumna kre Sandang khong da sathariba ahan state level SSWYC trophy gi ngasi sanaki ba ahan match da SKRC na SSWYC bu panjal marisnoda anisba match da CTK na BKDCA bu panjal anisnoda maitiba pikre Ngairang da sathariba ahumlak suba state level cash prize men's open inter-village volleyball tournament ki ngasi sanaki ba match da YVAB na VSA bu set ahum sinoda LYDC na YVAA bu set ahum amada YDC na NYVA bu ahum sinoda NYDC na MYDC bu ahum amada amasung YVAB na KYDC bu ahum sinoda thoikre Naurem Enterprises na sponsor tawraga Manipur Badminton Association sinduna Dem College campus da leiba association asigi indoor hall da ahum suba amateur men and women badminton tournament hokre tournament asigi tha asigi tang kun phauba pangthukani hari Darvir Cricket Club oripok na sinduna lamwoi khongnang khongda sathariba ahanba laikhidraba winning subam Ramanda Singh state level open tennis ball cricket tournament ki ngasasana ki ba ahanba match da Raju 11 na Leon Uripokpu run yang khaini panda mai chiba pikre aniswa match da
11 sacrifice na Mahabali 11 bu run humpu humdoi da maithiba pikre Mathang thagi tang tara dagi kulumdoi fawba New Delhi da pangthokadoriba Kuntra Tares Suba Sub Junior National Football Championship ki final round da match official oina Manipur dagi and Ibungo amadi Tumli Joy Singh Monsang AIFF na khalagle Khalaba Singh April tang nipan da Delhi da report torana ba khangalagle Taranithoi Suba DSA Trophy and Bhuvan Memorial State Level Invitation Football Tournament ki final da UPSC Kaksing amasung Neroka Football Club sangak phomga sanaragani DSA Kaksing ground da ngase sanakiba ani suba semi final da UPSC Kaksing na class abu panzil manga sino da thoiduna final changkhibani ngase sanakiba match ki ani suba half minute tara manga chatpa matam da manga suba goal ama KPS sinasan ke class na goal adu offside ni haina protest okay match official singna makatana sanana bahaibada class na yadabadagi manga shino da thoire haina lauthoke referee decision da class na yaning da utke makataba sanabagi pau boyan thojam dagi fangbigani Thagachari ngachigi sanabagi pau da volleyball Marisuba El Raj Babu Sarama Memorial State 11 Cash Prize Volleyball Tournament ki final da Yumbu YMDO Team S Amadi IGO Oinamga Chanaragani All Manipur Volleyball Association ki miyeng makada Young Men's Development Organization Hairangwai Thongna Sinduna Tha Sigi Tang Taramari dagi Team Nipalna Group ani Thongna Khaidoktuna Hairangwai Thong Volleyball Ground da Satariba Marisuba El Raj Babu Sarama Memorial State 11 Cash Prize Volleyball Tournament ki ngashi sanakiba ahanba semi final match da Yumbu YMDO Team S na YMDO Team U set ahum ani mapal kumanga tara mapal kunithoi kumanga tara mapal amadi tara manga tara humdoida mighty binuna final sankhibani tournament asigi ani suba semi final match ki sanakibada IGO oinamna NYBA naurembu set ahum ama kumanga kunithoi kunthra kunifal amadi kumanga kulda mighty binuna final sankhi Sathariba tournament asigi aroiba match hayeng nungthil pung ani tabada Yumbu YMDO Team S Hairangoi Thong amadi IGO oinamga sanaragani Loishanbagi thoramda Deputy Chief Minister Gaikhangam MLA RK Anand MSPDCL gi DGM TIS Ibochau Manipur Sarkar gi Superintendent of Taxes ki PS Angam YMDO Volleyball Organizing Committee ki Chairman Dr. Y Tomana thoram mapu sing oigani Polo Kuntaruk Suba Governors Cup Invitation Polo Tournament ki final da Khurai Polo Club amadi Manipur Police Sports Club Team A ga sanaragani Taramanga Suba Governors Cup Women Polo Tournament ki final dana Thangmaiban Youth Polo Club amadi Singkai Hundo Polo Club ga sanaragani Manipur Horse Riding and Polo Association na sinduna Imphal gi Mapal Gangjibungda Nupa gi Polo Team Tarani thoi amadi Nupi gi Polo Team ahum punna Team Taramanga na saruk yaduna tha sigi tang Tarani thoi digi chathariba Kuntaruk Suba Governors Cup Invitation Polo Tournament ki ngashi sanakhiba ani suba semi final match ta Khurai Polo Club na Eastern Student Club Nongwaibungbu Panjil Taret Mari da Mighty Bapiduna final sankhibani Khurai Polo Club ki mai papagi Panjil Singadu P Ojitna ahanba ani suba amadi mari suba sakarda Panjil manga sanki atopa Panjil ani aduna hobby asumina ahum suba sakarda Panjil ama amadi TS Basantana mari suba sakarda chanduna match asi mai pakhibani Mighty Oraba Eastern Student Club Nongwaibungi Panjil Mari adu TS Jacob na ahum suba sakarda Panjil ani Ais Muhindro na ani suba sakarda Panjil ama amadi L Johnson na mari suba sakarda Panjil ama sanki Amaramda Taramanga Suba Governors Cup Women Polo Tournament ki ngasi sanakhiba semi final match ta Singkai Hunba Polo Club na KMM Riding School Singamaibu Panjil Tarahumdoi amada Mighty Bapiduna final sangkhre Singkai Humda Polo Club ki mai papagi Panjil Singadu TIS Tanana ahan ba sakrada Panjil ani suba sakrada Panjil ama ahum suba sakrada Panjil ani amari mari suba sakrada Panjil ama punna Panjil taruk sanki S Sumitana ahan ba amadi ani suba sakrada Panjil ahum Nilu Arkena ahan ba amadi ani suba sakrada Panjil ani sanki atoba Panjil ani aduna L Thadoina ahum suba sakrada Panjil ama amadi RK Dhaneshwari na ahum suba sakrada Panjil ama chanduna match asi mai pakhi Mighty khiba KMM Riding School Singamai amatangarba Panjil adu I Sangitana Mari Super Sakarda Sankibani Sathariba tournament asigi aroiba match tha asigi tangkulda sanaragani Cricket
Manipur Cricket Association Sinduna Luang Sangmamgi Luang Popa Cricket Stadium da Team Tarahumdaina Group Ani Thokna Khairutuna Tha Sigi Tang Mapaldagi Sathariba Ahum Suba MCA Plate Cricket Tournament ki ngasi sanakhiba match ta UCC Uripokna PCC Mai Koibibu run kunda maithiba pikre UCC Uripokna toss ngamduna ahanba innings ki batting tawbada over kumapalga ball mangada wicket loina turaga run samaga subna tare lauki masigi pakhumda anisuba innings ki batting tawkiba PCC mayai koibina over kuntaret ka ball marida wicket loina turaga run mai fu taret khak logduna match asi maiti khibani ngasi sanakhiba match asida UCC Uripoki sanaroi Rosanna wicket taruk logduna man of the match sakre hayeng stadium asida model club singamakha amadi YWC langthabalga sanagani Amaromda Association Asina Sinduna Langthabal Public Ground da sanakhiba atopa match amada Napsa Khai Imphalna YWC Pashoibu ran Marifuni Thoida Maithiba Pikre Napsa Khai Imphalna toss ngamduna ahanba innings ki batting tawbada over nifuda wicket taret turaga run chani yankinipal lokhi masigi pakhumda anisuba innings ki batting tawkiba YWC Pachoina over kunthra nipal ga ball marida wicket loina turaga run chamaga humpudra truk logduna match asi maithi khibani match asida Napsa Kha Imphal gi sanaroi Saimolna wicket ani amadi out oidana ball chamaga tarada run chamaga sumna nipal logduna man of the match takhre hayeng ground asida match leiroi Thagatsari makha taba pawda ngasi nongmangi oiba engasagi paw ICAR Lampel Patagi Pangba Pauda Ngasigi Kwaidagi Sakiba degree Celsius Kuntaret Kwaidagi Ingba degree Celsius Nepal Dasmik Ani Nukshita Yauba Isim Manil Gisang Ayukta Sada Marpunifal Nuktilda Sada Kuntha Waiki Nasiki no Takini Hauzaroi bada maroi bapa amukhana Bilawongi mayukta Churachandpurda Changshinkiba miyamgi ihauda laikhidraba miyoi mapangi aroiba mathau mangam pangthoktana leirakpa numit chani surakpagi thoram pangthokre Nongmaijing Singda lupa crore ani hena sanga sariba sanamahi kiong sahi asida sanganaba pandam thamle Amade Ravina Amade Sanjit Misi ki matang da Bharat Sarkar na yengsingani hairabasu ngasi fawba chap chaba thabak paikhatti haina apunba lupna pendaba phungdurakte Ngasi ki ISTV na pijaba paw matang solution jare miyang tabirba singbo mukahana khurumjare